China 2024 numit tare thoki chahi adugi August thadagi video du viral chatki tang region da nomadic changpa tribe million tangkhai muglei adubu Swedish explorer amana 81 days mafam asida koibada miyoi amata thengnarakte. Fact number 1 Africa gi Kenya amadi Tanzania da leiba Masai tribe ki miyoi singna makhoi gi marup singa Harao Tayamba Fongdokpa matamda makhoi masen amaga tin sichinnai. Fact number 2 China da leiba Sanuhisi kauba chahi 10 ta ngairiba nupa macha amana plastic bottle 1,60,000 collect tawbada chahi ani changki masidagi mahakna $2,700 tanba ngamki mahakna tankhiba apunba paisa amadi mahaki savings ta yaujaba $30 punna AIDS victim singi orphan singda donate Twrami. Fact number 3 wind power sina Denmark ki apunba power gi 100% provide tawi October 28 2013 gi pung 2 am taba matamda country asigi darkar oiba energy gi 122% wind power sina puthoki. Fact number 4 akhoi gi art asida mass extinction event marirak thoki event sing asina dinosaur sing paktak nana hatki khwaidagi sathiba event singi manungda amakhakna art asida leiba species pumnamaki 97% hatki masi art asida leiba ahingba jiba panba pumnamak matam maduda hinghauba 3% adudagi sandorakpani. Fact number 5 2014 da China gi capital Beijing da air asi asuki matik polluted oirami numit masak uba phanglamde masidagi Chinese government na Tiananmen Square da achauba screen amada fake sunrises amadi blue sky kapthoklami. Fact number 6 Changtang region asi Tibetan plateau da 1600 km park chauba mafam amani mafam asi miyoi million tangkhai mu oigadaba nomadic changpa tribe ki yum ama oiri adum oinamak miyoi kanglup asi thengnaba haibasi luna thoi. Swedish explorer amana phongdokpagi matung inna Changtang haiba mafam asida 81 days sumna koiba matamda miyoi ama fawwa urakte. Fact number 7 2009 fawbada China da tobacco na sponsor tawba elementary school sing lerami T1 da leiba school amagi front gate da message ama irami message adudi tobacco can help you become an achiever haibadi tobacco na ikhoibu mai pakhanbada mateng pangi haibani. Fact number 8 China da numit asi masing tare thoki adum oinamak celestial display asi asengbadi nate masi tasengna optical illusion amani illusion asi hospital gi thongnau amagi layer glass phawdokpa matamda thokpa refraction of light na thoganbani masina numit ki virtual image semi asumna mayam gi mitta numit tare thokpagumna uhalli. Fact number 9 Kalimocho si Spain gi Basque region da mayamna yamna pamna thangnaba popular drink amani drink asi ahongba angangba yu amadi Coca-Cola ani asi chap manaba changda yansinduna sembani. Fact number 10 aikhoi miyoi bada embryo develop tawringai manungda kidney ahum develop tawrai adubu miyoi bana mapung pharakpaga loinana kidney ama mangki mamai thangda permanent oina kidney ani khakta leihawi. Fact number 11 1948 tagi 1994 fawwa North Korea gi founder dictator amadi politician Kim Do-sang 1994 da sikhabasu hojik fawwa North Korea gi internal president oiduna leiri masina North Korea asi sikhaba luchingba amagi rules ki makhada chalaiba wall asida amata ngairaba necrocracy government ama oihalle. Fact number 12 28 July 1958 da Canada da pokhiba Tari Fox asi athlete amani 1990 da cancer laina na maram oiraga mahaki makhong nama kakhi adubu mahakna chahi kunmathoi surakpada makhong namatana 143 days ki manungda 3339 miles sienki mahakna numit khudingi full marathon amaga manana cheli
maram asidagi mangonda Champion of the Order of Canada haiba mingthol asi piki. Fact number 13. Hitler na hinglingaida Cold War ama predict tawrami. Mahangna sumnasu hairami. Wal asida great power ani khakta lehugani. Aduga power ani asi mayokna rakhini. Great power ani edudi United States amadi Soviet Russia ani. Fact number 14. Ecuador da leiba Mount Chimborazo asi aikhoigi art asida khwaidagi wangba mafamni. Masina Mount Everest dagi 2.4 kilometers hena wangi. Mountain asina equator gi pongthokpa sarukta leibana maram oiraga tha amadi outer space ka khwaidagi naknaba point haibadu oi. Fact number 15. South America da leiba Peru haiba country asigi tongan-tonganba microclimate 90 lei. Masi 32 wild climates ki manungda 30 yauragani. Asumna country asi wal asida top magul leiba country singi manungda ama oiri. Fact number 16. Stereotypical anchor tattoo asina sailor amabu Atlantic Ocean lanthokpa ngamba sailor amani haibasi khanghalli. Fact number 17. 100 years flood haiba tam asina phongdokliba asi 100 years ki manungda amuk khakta thokpa flood adu nate. Masi tasengna chahi amagi manungda flood thokpa yabagi 1% chance leiba aduni. Fact number 18. Lavender natraga tea tree oil asina nupa macha singda breast growth lehenba ngami.